कांग जौसलपदुना खंगदे मैम खेची चानिंगाइना खेची थोंगे अदो हिंगोंदा चलगा आइना थाजब जेनम खरा मसु लेलुरेसे जेनम से जामना फबुदी नतेबको आइना जो थाजबदो दुगगी आइना खाइबोखो लेंदोगा पोरे जेनम सिजु खावरे अदुगा जेंगा हिंगोंदा खामेन जो पालेबको हिंगोंदे पानबा होगलपता ngaइरेबको सुदे लागा सेमबा हिंगोनिना असे हाउसोबिसु थारेना कुम्ब्रेक्सु थारेनेना। Hello everyone, welcome back to KS Bebina Kitchen. मैं ngasi कांगनी हाइदी हयेंग से कांगनी अबको अदु दुना इन ngasi से खिजी हो गया ना खिजी हो जरे कांग चिंगबा चिंगदबा लागी थोरमदी रोइना तमनैने अबको अदो कांग नमिसि जे खरे खिजी जारागा नुंगाइबने अबको जहा ओरसु हावेरा हावेरा कांग नमिते खिजी जाबसिदी सुम पहावदा हावबने अबको अदु दुना इसु खन खिजी से जानिंगना खिजी गरा हो जरे अदो मयाम दैना उचरके ने खिजी होबगी वीडियो से अदो खिजी सिदी मचन मयाम चंगद्रने को मिते गिदी अदो मचन पनोक दंगोदा मतिक चाना लैते लैत्रगसु आई असुम लैबा मचन जहा खरा लैजाबा मचन दो दुना इन चानिंगबगी मैरिना इना खिजी से हो जरे मयाम अदो वीडियो रु जंगमिनासे आइना खिजी होबसे करमाइना होगे हाइना अदा हावगदबा मानब्रा हारोइदबा मानब्रा अदुसु खरा हाइबिरो अदा इसु ngasi मितेगी अदो इसु ngasi फी गसि मितेगी नबी को पुथो इल्लबने अबको ngasi अदने मयामगी वीडियो से जंगमिनासे अदा आइगी चैनल से जेमरा नुंगाइबलेगदि लाइक शेयर सब्सक्राइब तोरगा सपोर्ट सुका तोबिरो थैंक यू मयाम अदो मैम आइना ngasi होबा खेची से करम हाइना होगे हाइदो मैम पुम फाना जिंगमिनरासी खेची से हौनबगी हाइदना आइना सिदको अखोगी मोसोरी हवाइदो अदो तेंगोर अमा लौरे अदो अरोल हवाइदो अदुसु तेंगोर अमा लौरे मसूर दाल गा अरोल हवाइ गनिको अदो अरोल दाल गनि मसूर दाल से कोइ मिरामिस सबदी चाना दबनेबको अदो आइदि दुम चानिंगबगी चमचम सुम हौजबा खेची निना हाइदना आइना सु मसूर दाल से हापेबको अदो मसूर दाल से साइड ते थंगबरे अदुगा अरोल सिदि खतंग कनबनिना आइना अरोल साना तिंगसल लगेको अरोल हवाइ से आना एक तेंगोर चौबम से हापचलेको अदो इसिंग खरा हापचलसी इसिंग हापचलगा से आना nga तिंजनगिसेबको इसिंग से हापचलगा आई nga तिंगगा उमको कोना मसूर दाल सिम हापचन दुइनेबको मसूरी हवाइ सिगा पुन्ना तिंजन मिनरागा चामथोगा उमको चेंग पुन्ना तिंजन दुइनेबको अदो सिगा लेको हरिबोपसु खितंग अहुम का हापचले अहुम मरी मसु हापचले अदुगा जेंगु से थैबोंग मरुनेबको खिची दे थैबोंग मरु हापसे हावबनी अदो थैबोंग मरु से करिगरा होइना मार्च एप्रिल जुमदा चलबो मतंदा मेदा थोकलेनेबको अदुगा आइना जुमदगी पुरकपनेबको आइना दुम फ्रीज नंदो फ्रोजन गी टाइप देना थंबाउजु बो कसुम तौदे चाबदसु हावरेबको अदो आइना खिची से थोंबसिगा हापगे आइना हापचनबनेबको अदो हौजी हमका मु रोल दाल से nga गोइरे मिनिट 30 गुम्बा तिंगम मतुंगदा मसोरी दाल से मु पुन्ना हापचलगा तिंजन दोरबनेबको असुम पुन्ना हापचलगा तिंजलनी अदुगा सिसे चेंग से आइना साइ लौगिबा चेंगी क्वा हवाई क्वांटिटी लौगिबा आइना तेंगोतो अदुगी तेंगोतो अहुम खंगेना हापतुइसे हाइदि को चे हवाई दो तेंगोर नि ओइरबनिना चेंगी तेंगोर हम हापेबको आई अरो आइनि सुमाइना खिची थोंगबो मतंदा आई क्वांटिटी सुमाइना लौरगा थोंगेबको अरो मयामना चेंगा हवाईगा जानबसे कयाम हापनाबा कयाम हापनाबा दुदि माइ माइगी मो मतुगिन लेरेको आइदि सुमाइना हापचरे अरो चेंग से सोइना इसिंजे सिल्लगा अनिरो उमलक चामदोयबको चेंग से मेक्सु सेंगेको अरो सुमाइना चामदोगा चेंग सिगा सागी हवाई दुगा पुनसन दुइनेबको हवाई अनि से मसोरीगा ओरोगा से पुनसलगा उमको तिंगेबको असिमु सेंगना चामदोगा चेंग सिगा पुन्ना हापचलेबको से सिदा लेरे चेंग सिगा हवाईगा पुनसले उमको पुनसलगा खुचिना उमको मु लोइना नै खाइरगेबको खुचिना मु फजना मिक्स तौसले अदुगा जाउ मसाइ तिंजनबदा जाउगिबा रिबोक्तो अदु दुमैना चाकुंगी मतेंग लौरगा लोइना मचे मचे सोइदले अदुगा थैबुंग मरुसिसु मकु खोक्तोगा हापचले हौजी हमको मुसिगा हापुजे थुमजे खरा चामच चौबा मनेना हापिसे अदुगा हौजी जाइंगांसिना चामच मचानेबको चामच मचा मा हापे हल्दी पाउडर अखोइ मिर्ची पाउडर जीरा पाउडर रोदनाबा चमोरो सुबा पाउडर हापे जीरा सिदि चामच अनि हापचलगे खिचीदा जीरा गे जीरा नंबसे मनुसिना हावबनेबको अदुदुना जीरा से हापचलगा गम खुचिना फजना तोखाइरेबको फजना मसला सिंजे मरे मुन्ना चेंगजेगा हवाई सिगा लोइना नाइना फजना तोखाइ जरे
ꯑꯩꯅ ꯍꯧꯕꯁꯦꯀꯣ ꯁꯨꯃꯥꯏꯅ ꯍꯧꯔꯦ ꯉꯁꯤꯒꯤꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯣ ꯌꯦꯡꯉꯨꯁꯦ ꯁꯤ ꯀꯨꯀꯔ ꯑꯃ ꯂꯧꯔꯦ ꯀꯨꯀꯔꯗ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯀꯨꯀꯔꯁꯦ ꯑꯩꯈꯣꯏ 3 ꯂꯤꯇꯔ ꯆꯟꯕ ꯀꯨꯀꯔꯅꯦꯕꯀꯣ 3 ꯂꯤꯇꯔ ꯆꯟꯕ ꯀꯨꯀꯔꯁꯤꯒ ꯑꯩꯅ ꯈꯦꯆꯤꯒꯤꯅ ꯁꯦꯝꯕ ꯆꯦꯡ ꯆꯥꯛ ꯍꯋꯥꯏꯁꯦ ꯂꯣꯏꯅ ꯍꯥꯞꯆꯜꯂꯦ ꯆꯦꯡ ꯃꯁꯂꯥ ꯇꯣꯠꯄꯁꯦ ꯂꯣꯏꯅ ꯍꯥꯞꯆꯜꯂꯦꯀꯣ ꯍꯥꯞꯆꯜꯂꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯈꯦꯆꯤꯗꯅꯦ ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯗꯤ ꯈꯦꯆꯤꯁꯦ ꯍꯥꯎꯇꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯤꯡ ꯈꯔ ꯑꯃꯨꯛ ꯁꯨꯒꯥꯏꯔꯦ ꯁꯣꯝꯗ ꯁꯨꯒꯥꯏꯔꯒ ꯁꯤꯗ ꯂꯩꯔꯦꯁꯦ ꯁꯤꯡ ꯁꯨꯒꯥꯏꯕꯁꯦ ꯑꯁꯤ ꯂꯣꯏꯅ ꯍꯥꯞꯆꯜꯂꯒ ꯈꯨꯠꯁꯤꯅ ꯑꯃꯨꯛ ꯇꯣꯠꯁꯜꯂꯦꯕꯀꯣ ꯑꯁꯤ ꯇꯣꯠꯁꯟꯕ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯣꯏꯅ ꯍꯥꯞꯇꯣꯏꯁꯦ ꯘꯤꯁꯦ ꯆꯥꯃꯁ ꯑꯆꯧꯕ ꯑꯃ ꯍꯥꯞꯆꯜꯂꯒꯦꯕꯀꯣ ꯘꯤꯁꯦ ꯑꯩꯅ ꯐ꯭ꯔꯤꯖ ꯃꯅꯨꯡꯗ ꯊꯝꯕꯩ ꯈꯤꯇꯪ ꯀꯜꯂꯦꯕꯀꯣ ꯑꯗꯣ ꯑꯁꯤ ꯑꯃꯨꯛ ꯃꯨꯟꯅ ꯇꯣꯠꯁꯟꯗ꯭ꯔꯒꯗꯤ ꯍꯣꯔꯦꯟ ꯃꯍꯥꯎ ꯂꯩꯔꯣꯏ ꯍꯥꯏꯗꯅꯅꯦꯀꯣ ꯑꯩꯅ ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯏꯁꯤꯡ ꯁꯥꯕꯨꯡ ꯁꯥꯕꯨꯡ ꯇꯧꯕꯅꯦꯕꯀꯣ ꯑꯁꯤ ꯐꯖꯅ ꯍꯥꯞꯆꯜꯂꯦ ꯑꯗꯨꯗꯤ ꯘꯤꯁꯦ ꯂꯣꯏꯅ ꯇꯣꯏꯊꯔꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯞꯀꯗꯕ ꯏꯁꯤꯡꯒꯤ ꯆꯥꯡꯗꯨꯁꯨ ꯑꯗꯨꯝ ꯑꯁꯤꯅ ꯁꯨꯝ ꯑꯣꯏꯔꯕꯅꯦꯕ ꯑꯩꯅ ꯍꯥꯞꯄꯤꯕ ꯏꯁꯤꯡꯁꯤꯅ ꯁꯨꯝ ꯑꯣꯏꯔꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯈꯥꯕꯩꯁꯤꯅ ꯑꯣꯠꯈꯥꯏꯔꯕꯅꯤꯅ ꯘꯤꯁꯤꯡꯁꯤꯅꯅꯦ ꯃꯨꯟ ꯇꯣꯏꯊꯗ꯭ꯔꯤꯖꯧꯕ ꯑꯣꯠꯂꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯔꯩ ꯃꯨꯟꯅ ꯘꯤꯒꯤ ꯔꯣꯁꯁꯦ ꯆꯪꯈꯤꯅꯕꯒꯤ ꯍꯥꯏꯗꯅ ꯑꯩꯅ ꯑꯣꯠꯂꯕꯅꯦꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯣꯠꯂ ꯘꯤꯁꯤꯡꯁꯦ ꯂꯣꯏꯅ ꯇꯨꯝꯃꯦꯕꯀꯣ ꯑꯗꯨꯒ ꯀꯨꯀꯔꯁꯦ ꯑꯩꯅ ꯊꯥꯡꯒꯠꯂꯦ ꯀꯨꯀꯔꯁꯦ ꯑꯃꯨꯛꯇꯅꯤ ꯀꯥꯝꯍꯟꯗꯣꯏꯕ ꯒꯦꯁ ꯃꯊꯛꯇ ꯊꯥꯡꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯛ ꯇꯧꯅꯕꯒꯤ ꯃꯆꯜ ꯈꯔ ꯁꯤꯒ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔ ꯉꯁꯥꯏ ꯑꯩꯅ ꯆꯅꯝ ꯈꯔ ꯌꯦꯡꯒꯣꯟꯗꯩ ꯈꯥꯎꯖꯔꯛꯄꯗꯣ ꯑꯗꯨꯗꯨꯒ ꯇꯦꯖꯄꯇꯥ ꯃꯅꯥꯁꯦ 2 ꯑꯍꯨꯝꯒꯛꯀ ꯃꯦꯊꯤ ꯃꯄꯨꯝꯁꯤꯒ ꯖꯤꯔꯥ ꯃꯄꯨꯝꯁꯤꯒ ꯔꯦꯗꯤ ꯇꯧꯔꯒ ꯊꯝꯃꯦꯕ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯃꯣꯔꯣꯛꯁꯦ ꯀꯥꯟꯖꯤꯒꯤꯅ ꯑꯩꯅ ꯃꯣꯔꯣꯛ 2 ꯑꯍꯨꯝ ꯑꯃꯁꯨ ꯑꯩꯅ ꯈꯨꯠꯇ ꯄꯥꯏꯔꯒ ꯔꯦꯗꯤ ꯇꯧꯔꯒ ꯊꯝꯃꯦ ꯑꯁꯤꯗ ꯂꯩꯔꯦ ꯆꯅꯝꯅꯦ ꯕꯦ ꯂꯤꯐꯇꯨꯅꯦ ꯑꯗꯩꯗꯤ ꯃꯤꯔꯆꯤꯅꯦ ꯑꯩꯈꯣꯏꯒꯤ ꯙꯅꯤꯌꯥ ꯖꯤꯔꯥꯒ ꯃꯦꯊꯤꯒꯒꯤꯁꯨ ꯂꯩ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯈꯔ ꯃꯆꯨꯁꯤꯒ ꯁꯣꯏꯖꯔꯦ ꯑꯗꯨꯒ ꯀꯨꯀꯔꯁꯤꯁꯨ ꯀꯥꯝꯃꯛꯑꯦꯀꯣ ꯁꯤ ꯑꯃꯨꯛꯇꯪꯗꯤ ꯀꯥꯝꯃꯒ ꯑꯩꯁꯤꯒ ꯏꯪꯍꯜꯂꯒ ꯃꯅꯤꯟꯁꯦ ꯆꯠꯍꯟꯈ꯭ꯔꯒ ꯃꯈꯨꯝꯁꯦ ꯍꯥꯡꯗꯣꯛꯑꯒ ꯑꯩꯅ ꯈꯦꯆꯤꯁꯦ ꯌꯦꯡꯉꯕꯅꯦꯕꯀꯣ ꯈꯦꯆꯤꯁꯦ ꯌꯥꯝꯅ ꯐꯖꯅꯗꯤ ꯃꯨꯜꯂꯝꯃꯦꯕ ꯍꯥꯏꯗꯤ ꯑꯗꯨꯒ ꯌꯥꯎꯕ ꯍꯋꯥꯏꯗꯣ ꯑꯩꯈꯣꯏ ꯆꯔꯛ ꯆꯍꯤꯡ ꯅꯥꯏꯅ ꯂꯩꯔꯝꯗ꯭ꯔꯦꯕ ꯍꯋꯥꯏꯁꯦ ꯃꯔꯩ ꯃꯨꯟꯅ ꯃꯨꯜꯂꯝꯃꯦꯕꯀꯣ ꯑꯗ ꯍꯋꯥꯏꯁꯦ ꯃꯨꯜꯂꯕꯅꯤꯅ ꯈꯦꯆꯤꯁꯦ ꯍꯣꯔꯦꯟ ꯃꯣꯟ ꯃꯣꯟ ꯂꯥꯎꯅ ꯍꯥꯎꯗꯣꯏꯅꯦꯕꯀꯣ ꯊꯩꯕꯣꯡ ꯃꯔꯨꯗꯨꯁꯨ ꯑꯩꯅ ꯊꯥꯡꯒꯠꯂꯒ ꯃꯆꯦꯠ ꯑꯃ ꯊꯥꯡꯒꯠꯂꯒ ꯊꯩꯕꯣꯡ ꯃꯔꯨꯗꯨꯁꯨ ꯃꯨꯜꯂꯒ ꯂꯩꯔꯝꯃꯦꯕ ꯐꯖꯅ ꯃꯨꯜꯂꯦꯕꯀꯣ ꯑꯗꯨꯒ ꯁꯤ ꯑꯃꯨꯛ ꯊꯝꯃꯒꯦ ꯍꯧꯖꯤꯛ ꯁꯤ ꯁꯣꯛ ꯇꯧꯗꯣꯏꯅꯦꯕꯀꯣ ꯁꯣꯛ ꯇꯧꯅꯕꯒꯤꯅꯦ ꯑꯩꯅ ꯁꯤꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯈꯥꯡ ꯃꯆꯥꯁꯦ ꯑꯃ ꯂꯧꯔꯦꯕꯀꯣ ꯈꯥꯡ ꯃꯆꯥꯁꯤꯒ ꯃꯥꯁꯇꯔ ꯔꯣꯏꯁꯦ ꯑꯆꯥꯊꯥꯎꯁꯦ ꯈꯔ ꯑꯃ ꯂꯧꯖꯔꯒ ꯍꯥꯞꯆꯔꯦ ꯑꯩꯅ ꯍꯥꯞꯅꯤꯡꯕ ꯃꯑꯣꯡꯗ ꯍꯥꯞꯄꯦ ꯂꯤꯛꯄ ꯖꯥꯝꯕꯗꯤ ꯏꯁꯥꯒꯤ ꯃꯣꯠ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯦ ꯊꯥꯎꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯦꯖꯄꯇꯥꯁꯦ ꯕꯦ ꯂꯤꯞꯁꯦ ꯍꯥꯞꯆꯜꯂꯒꯅꯦ ꯈꯔ ꯃꯨꯟꯅ ꯉꯧꯕꯒꯤ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯇꯦꯖꯄꯇꯥꯁꯦ ꯃꯔꯩ ꯃꯨꯟꯅ ꯉꯧꯔꯗꯤ ꯍꯣꯔꯦꯟ ꯈꯦꯆꯤꯗꯁꯨ ꯇꯦꯖꯄꯇꯥꯒꯤ ꯃꯍꯥꯎꯁꯦ ꯃꯅꯝ ꯅꯨꯡꯁꯤꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯀꯪꯕꯗꯣ ꯀꯥꯟꯖꯤꯁꯦ ꯑꯁꯤꯁꯨ ꯑꯃꯨꯛ ꯊꯥꯗꯔꯒ ꯉꯧꯔꯒꯀꯣ ꯑꯁꯤ ꯉꯥꯏꯍꯥꯛ ꯉꯧꯔꯒ ꯑꯩ ꯉꯁꯥꯏ ꯁꯦꯝꯃꯒ ꯊꯝꯈꯤꯕ ꯖꯅꯝꯁꯦ ꯑꯁꯤꯃꯨꯛ ꯍꯥꯞꯆꯜꯂꯒꯗꯤ ꯉꯥꯏꯍꯥꯛ ꯉꯧꯔꯒꯦ ꯖꯅꯝꯁꯦ ꯍꯥꯞꯆꯤꯜꯂ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯃꯦꯊꯤ ꯗꯅꯥꯒ ꯑꯩꯈꯣꯏꯒꯤ ꯖꯤꯔꯥ ꯃꯄꯨꯝꯗꯣ ꯑꯗꯨꯗꯨꯒ ꯑꯁꯤꯁꯦ ꯍꯥꯞꯄꯒ ꯉꯧꯔꯦꯕꯀꯣ ꯑꯁꯤꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯒꯦꯀꯣ ꯁꯤ ꯍꯥꯞꯆꯤꯜꯂꯒ ꯑꯣꯠꯈꯥꯏꯔꯒ ꯉꯥꯏꯍꯥꯛ ꯉꯧꯔꯒꯦ ꯑꯁꯤ ꯉꯧꯕ ꯐꯥꯎꯕꯗ ꯑꯩꯅ ꯖꯅꯝ ꯃꯅꯥꯁꯤꯅ ꯃꯨꯟꯕ ꯐꯥꯎꯕ ꯉꯥꯏꯍꯥꯛ ꯉꯧꯔꯒ ꯀꯥꯅꯕꯩ ꯉꯧꯗꯣꯏ ꯅꯠꯇꯦꯕꯀꯣ ꯑꯁꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯉꯧꯔꯒ ꯑꯩ ꯈꯥꯕꯩꯁꯤꯅ ꯑꯣꯠꯈꯥꯏꯔꯒ ꯉꯧꯔꯅꯦꯕꯀꯣ ꯑꯁꯤ ꯁꯨꯃꯥꯏꯅ ꯑꯣꯠꯈꯥꯏꯔꯒ ꯉꯧꯔꯦ ꯃꯨꯟꯁꯨ ꯃꯨꯜꯂꯦ ꯈꯔ ꯈꯔ ꯃꯆꯨꯁꯦ ꯑꯣꯟꯕ ꯍꯧꯔꯛꯑꯦꯕꯀꯣ ꯌꯦꯔꯨꯝꯁꯦ ꯑꯁꯤ ꯃꯨꯜꯂꯕꯅꯤꯅ ꯑꯩꯅꯦ ꯖꯅꯝꯁꯦ ꯍꯥꯟꯅ ꯈꯣꯛꯀꯠꯂꯒꯅꯦ ꯀꯨꯀꯔꯗ ꯍꯥꯞꯆꯤꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯖꯅꯝꯁꯦ ꯍꯥꯟꯅ ꯁꯥꯏꯗ ꯇꯧꯈꯤꯒꯦ ꯁꯨꯃꯥꯏꯅ ꯈꯥꯕꯩꯁꯤꯅ ꯅꯥꯀꯟꯗ ꯊꯩꯒꯠꯂꯒ ꯊꯝꯃꯦꯕꯀꯣ ꯊꯩꯒꯠꯂꯒ ꯑꯁꯤꯁꯤꯡꯁꯦ ꯂꯣꯏꯅ ꯈꯣꯛꯀꯠꯂꯒꯦ ꯍꯧꯖꯤꯛ ꯑꯁꯤꯁꯤꯡꯁꯦ ꯈꯣꯛꯀꯠꯂꯒ ꯑꯩ ꯀꯨꯀꯔꯗ ꯑꯁꯤ ꯍꯥꯟꯅ ꯍꯥꯞꯆꯤꯜꯂꯒꯦꯕꯀꯣ ꯑꯗꯣ ꯂꯩꯍꯧꯔꯤꯕ ꯊꯥꯎꯁꯨ ꯑꯃꯨꯛ ꯍꯩꯖꯤꯟꯗꯣꯏꯅꯤ ꯑꯁꯤ ꯁꯨꯃꯥꯏꯅ ꯄꯨꯔꯁꯦ ꯈꯥꯕꯩꯁꯤꯅ ꯁꯨꯃꯥꯏꯅ ꯄꯨꯔꯒ ꯑꯩ ꯀꯨꯀꯔꯁꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒꯦ ꯀꯨꯀꯔꯁꯤꯒ ꯑꯁꯤ ꯍꯥꯟꯅ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯊꯥꯎꯁꯤ ꯑꯃꯨꯛ ꯍꯩꯖꯤꯜꯂꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯤꯗ ꯑꯃꯨꯛ ꯊꯥꯎꯁꯨ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯗꯨꯒ ꯁꯣꯛꯁꯨ ꯇꯧꯕ ꯂꯣꯏꯔꯕꯅꯤꯅ ꯈꯥꯕꯩꯁꯤꯅ ꯉꯥꯏꯍꯥꯛ ꯑꯣꯠꯈꯥꯏꯔꯒꯦꯕꯀꯣ ꯃꯥꯒꯤ ꯁꯣꯛ ꯇꯧꯕꯒꯤ ꯃꯔꯣꯏ ꯃꯔꯥꯡꯒꯤ ꯃꯍꯥꯎꯁꯤꯒ ꯈꯦꯆꯤ ꯑꯊꯣꯡꯕ ꯆꯦꯛꯀ ꯍꯋꯥꯏꯒ ꯑꯊꯣꯡꯕꯁꯤꯒꯁꯨ ꯄꯨꯟꯅ ꯑꯝꯇ ꯃꯍꯥꯎꯁꯤ ꯆꯪꯅꯕꯒꯤ ꯍꯥꯏꯅ ꯈꯥꯕꯩꯁꯤꯅ ꯇꯞꯄꯤ ꯇꯞꯅ ꯑꯣꯠꯈꯥꯏꯔꯒ ꯃꯅꯨꯡ ꯌꯧꯅ ꯆꯪꯍꯜꯂꯤꯅꯦꯕꯀꯣ ꯊꯥꯎꯒ ꯃꯔꯣꯏ ꯃꯔꯥꯡꯁꯦꯀꯣ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯁꯤꯒ ꯑꯃꯨꯛ ꯈꯥꯕꯩꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯣꯠꯈꯥꯏꯔꯦꯀꯣ ꯌꯥꯝꯅ ꯀꯟꯅꯕꯨꯗꯤ ꯑꯣꯠꯄ ꯅꯠꯇꯦ ꯇꯞꯄꯤ ꯇꯞꯄꯤꯅ ꯑꯣꯠꯄꯒꯤ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯑꯣꯠꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯅ ꯁꯤꯒ ꯍꯥꯞꯇꯣꯏꯁꯦ ꯐꯗꯤꯒꯣꯝ ꯈꯔ ꯑꯃꯨꯛ ꯆꯥꯏꯁꯤꯟꯖꯔꯒꯦ ꯁꯤꯒ ꯐꯗꯤꯒꯣꯝꯁꯨ ꯑꯃꯨꯛ ꯐꯖꯅ ꯆꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯀꯨꯀꯔꯁꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯊꯝꯗꯣꯏꯅꯦꯕꯀꯣ ꯐꯗꯤꯒꯣꯝꯁꯦ ꯍꯥꯞꯆꯤꯜꯂꯒ ꯀꯨꯀꯔꯁꯦ ꯃꯈꯨꯝꯁꯦ ꯈꯨꯝꯖꯤꯜꯂꯒ ꯑꯩꯅ ꯑꯁꯤꯁꯦ ꯃꯤꯅꯤꯠ 5ꯒꯨꯝꯕ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯖꯥꯏꯔꯒ ꯊꯝꯃꯅꯦꯕꯀꯣ ꯀꯨꯀꯔꯁꯦ ꯀꯨꯀꯔꯁꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯦ ꯍꯧꯖꯤꯛ ꯑꯁꯤ ꯖꯥꯏꯈ꯭ꯔꯦꯀꯣ ꯖꯥꯏꯔꯤꯉꯩꯗ ꯉꯁꯥꯏ ꯈꯥꯡꯗ ꯂꯦꯝꯍꯧꯔꯤꯕ
थाव कई लेंबदुगा उती खरा मसोइना सिगा सोक तौसनजरे वीडियो से याम सांगरुगा उती सिगी वीडियो सुम हापचलगा वीडियो याम सांगरनेबको अदुदुना इन समजलगेबको उती सिगासु फतिगोम खरा चाइसले अदुगा ब्रोंग ब्रोंग सौदोलगेको ब्रोंग ब्रोंग सौरगदी लोरेनको उती थोंबसे खिचिगा उती हाइदरेनको अदुगा सिगा साइ सेमकिबा कांगौदो अदुदुसु सिदा खरा मंगौरेको कांगौसिसु मुल्ले अजुनि मैम खाइदोकचरे मैम मैम कांजो पसना खंदे खिची चानिना खिची होबने अदुगी वीडियो दुने ना मैम शेयर तौजरिसे मैम आरो मैम हाउदबा हाउदबा हाइबिरो मैम सु सुमाइना जुम 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 द ट्राई तौबिरो अदुगा थोंगागा मैम सु चारसी मैम सु जुम जुम द चानरसी अजिनि मैम असिगी ओइना देगी वीडियो से खिची थोंबगी ओइना ओइरे आरो खिची से सुमाइना खाइदोकचरगे हौजिक सुमाइना खिची से खरा खाइदे आरो आइने अपामा खिचीगी मतुम जे सिक सुमाइना खिची मतुम जे हम दमनाइना जेबको सुमाइना मतुम जे थमगा चारबा फ्रिज मनुंगदा थमगा चारदे मोइना हावेबको आई चुमना दम चादे सरकुली सुमाइना मतुम चाबसिना हाव हेलेबा ngonda aduni mayam aduga ngasai uti kangong burusu leire uti disu site thammeko aduga somgi ahang basga saksi khotaraga chadarabni mayam asini mayam asigi gi video se mayam kheci se mayam su try tobiro thank you mayam asigi ne de matang se loijare mayam bye mayam